आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबद मरु ओइबा पाव कांग्रेस एमएलए आरके इमो अमसुंग यामथोंग हाउकेप ngasi बीजेपी दा यावख्रे राष्ट्रपति रामनाथ कोविंद ngasi पद्म अवार्ड यंथोकपदा मणिपुर की बॉक्सर एमसी मेरी कोमना पद्म विभूषण अमसुंग फुटबॉलर ओइनाम बेबेम देवीना पद्मश्री अवार्ड फंगले मणिपुर कोविड-19 दगी नाबा फगलकपगी चांग जादा 43.9 यौरे हौजिक एक्टिव केस 7.9 लेरी प्रधानमंत्री नरेंद्र मोदी ना महाराष्ट्र की तोंगान लंबी की सेक्शन 9 की यात्रा हुनख्रे अमसुंग लेबाग सिदा हौजिक फावबदा कोविड की वैक्सीन डोज को 39.9 लाख यांखैमाथोय कापख्रे लेबाग सिदा कोविड की वैक्सीन डोज को 30 हेन कापतुना अनौब इतिहास सेमले खोंजंग असि हेन माई पाखनबगी दमक कन होनबिरिबा डॉक्टर नर्स फ्रंटलाइन वर्कर अमसुंग वैक्सीन कापथोकलबा मियोय खुदिंगमकपु आकाशवाणी नै काय खुमनबा उच्चरी अखोइना पांदम असि यौबा ngamlabsu कोविड-19 की लांथेंग असि लोइद्रिबना ताबिरिबा मियामना लाइसर असिदगी कुमथोकपा तौबिगनु ताबिरिबा पुमनमकना हेक याबा मखै अथुबा मतमदा वैक्सीन कापथोकपियो अतोपा मियोयसिंग वैक्सीन कापदासु मतेंग पांगबियो हराव कुमैगी मतम असिदा संबनियो मरी ngang चटपिनबा हाइजरी कोविड वैक्सीन कापथोकपियो फेस मास्क उपियो फुट 3 की सोशल डिस्टेंसिंग थंबियो माइमिट अमदि खुदसा सेंगना हमदोकपियो कोविड-19 गा मरी लेनबा ई पाउसिंगी दमक नेशनल हेल्पलाइन नंबर सिंग 011239788046 अमसुंग 1075 ता अदुगा राज्यगी हेल्पलाइन नंबर ना 0385241168 अमसुंग 1800345381 ता फोन तौबियो हौजिक मपुंग ओइबा पाव कांग्रेस एमएलए आरके इमो अमसुंग यामथोंग हाउकेप ngasi बीजेपी दा यावख्रे दिल्ली दा लेबा बीजेपी की हेडक्वार्टर्स ता पांगथोकपा थौरमदा मखोइबु केंद्र की मंत्री सर्बानंद सोनोवाल अमसुंग बीजेपी लुसिंगबा संबित पत्र न तरामना ओखी थौरमदुदा श्री सोनोवाल ना हाई प्रधानमंत्री नरेंद्र मोदी ना अवांग नोंगपोक लमदम सावखत हनबगी दमक तोंगान थौरांग कया पाइखतली असिगुम्बा खोंथांगसिंग असिना अवांग नोंगपोक लमदम की मसक नाइबा लुसिंगबा कयाना बीजेपी दा लेप्तना यावरकपगी अचौबा मरम अमनी तुंगदा श्री इमो अमसुंग यामथोंग हाउकेपना बीजेपी प्रेसिडेंट जेपी नड्डागासु उनखी राष्ट्रपति रामनाथ कोविंद ngasi राष्ट्रपति भवन दा पांगथोकपा थौरम अमदा सकनाइरबा मियोयसिंगदा पद्म अवार्ड यंथोखरे लिसिंगनी कुनगी ओइना पद्म विभूषण अवार्ड फंखिबसिंगी मनुंगदा मणिपुर की बॉक्सर एमसी मेरी कोम अदुगा पद्मश्री अवार्ड फंखिबसिंगी मनुंगदा फुटबॉलर ओइनाम बेबेम देवी याउरी हानगी केंद्र की मंत्री सिंह अरुण जेटली जॉर्ज फर्नांडेस अमसुंग सुषमा स्वराज दा मसा लैखिद्रबा तुंगदा पद्म विभूषण अवार्ड पीख्रे क्लासिकल सिंगर पंडित सनुलाल मिश्रा दसु राष्ट्रपति ngasi पद्म विभूषण पीखी अरुण जेटली की लोइनबी संगीता जेटली दा पद्म विभूषण अवार्ड अदु राष्ट्रपति न खुसिनखी सुषमा स्वराज की नाम महाकी मसानुपी बंस्वरी स्वराज दा अवार्ड अदु खुसिनखी बैडमिंटन सानारोय पीवी सिंधुसु पद्म भूषण पीदुने काय खुमनखी पद्मश्री फंख्रबा सकनाइरबा मियोयसिंगी मनुंगदा सैसकपा अदनान सामी आईसीएमआर गी हानगी हेड साइंटिस्ट डॉक्टर रमन गंगा खेतकर लेबासी की नुपी की हॉकी टीम की कैप्टन रानी रामपाल अमसुंग एक्ट्रेस कंगना रनौत नचिंगबा याउरी पनबयाई इंग्लिशनी कुनगी गणतंत्र दिवस नुमिता सरकार न पद्म अवार्ड 94 पीनबा लाउथोखिबनी मदुगी मनुंगदा पद्म विभूषण 3 पद्म भूषण 13 अमसुंग पद्मश्री अवार्ड 119 नि मरक असिदा सकनाइरबी बॉक्सर एमसी मेरी कोम अमसुंग भारत की नुपी फुटबॉल टीम की दुर्गा हाइरगसु खंगनरबी सकनाइरबी फुटबॉलर ओइनाम बेमबेम दा पद्मश्री अवार्ड पिरकपदा मुख्यमंत्री नोंगथोंबम बिरेन नुंगाइबा फोंदोखरे ट्विटर दा थागतपा वारोल अमदा मुख्यमंत्री ना हाई सानारोय अनि असिदा इकाई खुमनबा उतखिबा सि मणिपुरी सिंगी ओइना थोइदोकना चाउथोकचनिंगाइनी मखोइगी सानारोय अमा ओइबगी माइपाकपगी खोंगचतना हौरकलिबा नहारोल सिंगा अनोबा इनोट अमा पीबा ओइरसनु हाइना मुख्यमंत्री ना मखाताना फोंदोकली राज्य की फिशरी विभाग सिंधुना हंदक निंगोल चाकौबगा मरी लेना पांगथोखिबा ngaगी मेला अमसुंग ngaगी पोथोक पुथोकपा चांगदमनबा 2019 की फॉल ngasi लाउथोखरे हंदक सहीगी ओइना ख्वाइदगी ngaगी पोथोक मरांग काइना पुथोकपगी अहानबा मना अदु लफुपा तेरादगी सलाम रोहेंद्रो सिंह तारे
mahangna handaki mela adu da punna nga kilogram 15,700 subna ama puthokuna ahan batakibani ani suba manana nga kilogram 13,900 puthokiba khodaktagi ningthaujam basanta singna fangle ahum suba manana nga kilogram 13,900 puthokiba thangadagi asok tongbramna fangle mahausadagi lejarakpa nga makhal sing khwaidagi yamna puthokpasu khordaki ningthaujam basantana oire handaki ngagi mela adu da punna nga kilogram 10,000 puthokna ba pandam thambada yamna hena puthoktuna kilogram lakh ama 13,490 oikhi lakadoriba Vidhansabha Mikhal da haksangi phibam mimanadraba sing saruk yaba henger hanabagi matangda bhav tahanbagi thoram amangasi Palace Compound da leba Dance College da pangthokre thoram adu Rajyagi Chief Electoral Officer Social Welfare Department amasung Kataki Swami Vivekananda National Institute of Rehabilitation Training and Research ki makhada Handicap Development Foundation sinbani thoram adu da Rajyagi Additional Chief Electoral Officer N Pravin Singh Nahai haksangi phibam mimanadraba singna vote thadabagi hak siznaba ngamnaba makhoibu electoral roll da soidana ming chanaba honagadabani masina makhoina vote thadagadaba mafam sing khangdokpa ngamduna vote thadaba lakpada siznagadaba tangai fadaba polam sing mangjauna na thorang tawbada hena khudong sahangani polling station khudingmakta makhoigi darkar leiba polam sing soidana fangani Sri Pravin Nahai electoral roll da ming chandriba haksangi phibam mimanadraba sing masak khangdoktuna ming chalhanaba honabada miyamna mateng pangbinaba su Sri Pravin na phongdokhi thoram aduda Imphal Eastki Deputy Commissioner Khumanthem Daina Devi Social Welfare ki Director NG Uttam amasung Joint CEO Muhammad S Daulat Khan saruk yakhi tabiriba pawase kasbani Imphal dagini Manipur da haukiba pung 12 da COVID-19 na naba miyoi ahum leikhidre Miyo Yankai Mathoina Nangna COVID-19 positive oire. Rajyagi Haksel Vibhag Nanga Sinumidang Wairam Thokiba Zero Lamada Hai positive oibagi sang sada ahumni. Hariba Matamasida Miyo Nifumari Lena Asina Nabadagi Fagalaki. Masi Tharaga Naba Fagalakpagi sang Sada Marpudra Tare Dasmik Nipan Yaure. Hauzik active case Satruk Marpudra Mapan Lady. Sekmai Kendragi Tongan ba mafam nifuma thoidanga si COVID-19 ki vaccine kapki. Vaccine kapam singda kendra sigi MLA hekam dingona satuna yangsinki khongsat aduda Sri dingona miyamna covid ki ani suba dose ki vaccine soidana kapthokna bamasung SOP singak na chanana ba miyamda appeal tawki ngasigi thoram aduda miyai chatruk lomda vaccine kapki amaromda wangkhai ningthem pukri mapanda leba social upliftment club ta ngasi marirak suba oina covid ki vaccine kapthokpagi thoram ma pangthokre hidak kapagi thoram adu Imphal jilagi covid express team na pangthokhi bani Maduda punna miyoi chama yangkhani thoida vaccine kapki. Center for Research and Advocacy Manipur amasung Youth Forum for Protection of Human Rights in Manipur na senduna UN Framework Convention on Climate Change ki COP26 mifamga mari lenana Manipur da inga sagi khal kairakpa haiba hiramda nongmagi oiba khananaina ba mifam ama ngasi Manipur Plus Club Imphal da pangthokre. Mifam aduda lamda masida paikhaliba project kayana Lam umang amasung yel humi singi hingnabagi lambi manghaliba sing lebhanaba yauna tongan ba warep kya lauki Imphal jilagi oina go to village 2.0 hayengdagi thasigi 13 phawba Imphal ki takhelda pangthoklagani thoramasida lamda madugi miyamna mapungphana saruk yanaba jila asigi deputy commissioner na appeal tawri Pradhan Mantri Narendra Modi na ngasi video conferencing ki khuthangda Maharashtra ki tongan ba lambi gi section 9 gi jatra hoinkre Thormadu da wangang bada Sri Modi na hai lambi thong fagarhan ba hai basina lamdam ama saukhalakna bagi ahoba khongthang amani kilometer sani kunmathoi sangba Sri Sant Daneswar Maharaj Palki Mark na lupa koti lising taruk chatruk malphudra changna sengwai kadabani kilometer sam kunthra sangba Sant Tukram Maharaj Palki Mark na lupa koti lising mari chamri changna sengwai kadabani Ngasigi thoramadu da Pradhan Mantri na lupa koti lising machama marifu changna semgatpa punna kilometer sani kulhumdoi sangba tongan ba lambi gi project sing su jati gi miyam da kathokhi thoramadu da kendra gi road transport and highways mantri Nitin Gadkari amasung Maharashtra gi Mukhyamantri Uddhav Thackeray saruk yakhi kendra gi fisheries animal husbandry and dairying amasung information and broadcasting gi Rajya Mantri Dr. M. Murugan gi Manipur amasung Assam gi khongsat thasi gi tara gi hauragani Rajya Singasida numit nini sumna satkadaba mahaki khongsat manungda mantrina Information and Broadcasting Mantraloy gi makhada leiba office sing da satuna hauzik leiba phibam sing yangsingani
mahakna mari lenaba official singa su unagani fisheries animal husbandry amadi dairy yenga mari lenaba tongan ba scheme sing kamdawna thabakta onthokli haibadu su hanna yengsingani Indian Meteorological Department na Tamil Nadu da nong kana churaba yai haiba kanba wafam phongdorakpadagi section thorang oina NDRF na force asigi team mari raijadu da thamkhre Pradhan Mantri Narendra Modi na Tamil Nadu gi Mukhyamantri ga oirakliba phibam adugi matangda wari sanakhre Bay of Bengal da low pressure leibadagi Tamil Nadu da nong kana churaba yai haina Met Office na phongdokhibani Raijadugi Thirubalur amasung Sengalpattu jila singda NDRF ki team amamam amasung Madurai jila dana NDRF ki team ani section tharang oina thamkhre Hairiba team sing asida mi kanba amasung tengbang pibada sizinanaba darkar oiba potlam sing matik chana loinari Kendra gi Power Mantraloy na hairi libag asida maigi award pa lairiba si sahi asi loisilakpa phawbagi manungda menkhatpa ngamlagani masigi damak haukiba sahi ahumlo masida makhal makha kaya gi thorang sing paikhatuna maigi award pa menkhanaba kana honari English ngani taret nipanda libag asigi maigi award pa si sada 13.3 oikhi English ngani 13 dana sada 10.3 oikhi English ngani 18 kundana sada 0.3 amasung English ngani kun mathoidana sada 0.3 oikhi saliba sahi asigi oina October tha phawda maigi award pa sada 1.2 oikhi mantraloy na hai hojik paliba sarkar asina tongan ba thausil tawrang kaya leptana paikhalakpadigi mahina maigi phibam phagalakpani Akashbani Imphal gi pauta biri Laibag asida hojik phawda covid ki vaccine dose ko 39 lakh yankhema thoi kapkhre Haukiba pungkun marida miyoi lising tara mathoi chamri yankhema thoi nauna COVID-19 positive oikhi haiba matam asida miyoi lising tara humdoi chani henbana lena asidagi nabadagi phagalakhi naba phagalakpagi sang sada marfudara 9.2 mari ni hojik leba asida covid ki active case lakh ama lising nifuni thoi chani pan kun taruk lairi hojik phawbada test tawkhiba punba misingna koti humphuma thoi lakh humpu henkhre Maraga asida leba asigi raija amasung union territory singda covid ki vaccine dose ko 33 pikre kendra sarkar na vaccine sing adu raija amasung union territory singi darkar leba sing yenglaga lemna pibani hojik raija amasung union territory singda vaccine dose ko 35 lakh humfurom leiri Uttar Pradesh ki Kanpur jila da miyoi tara nauna Zika virus na naba thengnare masi tharaga jila adu da laina asina naba migi masing 35 sure raija sarkar na integrated command center ama hangdoktuna virus asi sandorokpa thingnanaba thabak laukhatle pung kun mari chupna mathau tawgadaba command center asida haksel ga mari lenaba official sing thamduna oirakliba phibam sing kupna senari test tawnaba amasung akoibagi phibam luna na thamnaba thabak kaya paikhatle district administration na virus asigi matangda miyambu bhab tahanbagi thorang sing paikhatle World Health Organization WHO amasung United Nations Children's Agency na ngasidagi Afghanistan da polio gi vaccination campaign haukre sahi ahum gi manungda ngasigi asina ahanba lebaki mafam pumnamakta sathaba polio gi vaccination campaign ni Taliban salaiba Afghan Public Health Mantraloy na hai numit mari ni sumna sathagadaba vaccination campaign asida sahi manga gi makhada leiba ngang pumnamak konsinba ngamnaba pandam thamli Leibaki mafam kaya da ngasidagi sat puja gi thorom pangthokpa haukre numit mari ni sumna pangthokadaba puja gi thorom asida bhakta singna numit kauba isorbu khurumjabagi thorom sing pangthoknari bhakta singna ayu angan badagi hauna Ganga Turel da irujaraba matungda Ganga Turel dagi sing puraktuna masa gi mayumda puja gi thorom sing pangthokna ba hauki numit asida bhakta singna hinogi u sizinaduna leibaki leirang natraga sanjangi leirang da thongba sak ngasigi oina amuk khaktamak saduna Lai Kurumbagi Tharamasi Pangthoi Loisilakpada COVID-19 dagi ngakthoknaba COVID vaccine kapthokpa face mask uppa phutaruk lapnana leiba khusa amadi mai mitaru tanana thamba haiba samba thong sing asinga na chatpinaba amu hana ningsingjari aroibada maroiba paw amu hana Congress MLA RK Imo amasung yamthong haukip ngasi BJP da yaukre Rashtrapati Ramnath Kovind ngasi Padma Award yanthokpada Manipur gi boxer MC Mary Kom na Padma Vibhushan amasung footballer Oinam Bembem Debina Padma Shri Award phangle Manipur da COVID-19 dagi naba phagalakpagi sang sada marfudara 3.9 yaure hojik active case satruk marfudara 8 leiri Pradhan Mantri Narendra Modi na Maharashtra gi tongan balambi gi section 9 gi jatra hunkhre amasung leibak sida hojik phawbada covid ki vaccine dose ko 39 lakh yankhema thoi kapkhre pauloi jare